Hondak Semblak Liba Anoba Lengak Asida Manipuri Muslim MLA ahumgi manungda Amada Cabinet Minister gi pham pigadabani amadi Handak Lauktokaduriba Ministerial gi posta Yaurak Taba Taragadi Numit Tugi Hek Nunganbada AMMSO amadi Miyamga Pulaga Akanba Khongjan Chansilagani Haina All Manipuri Muslim Student Organization AMMSO gi Maikaidagi Thamlakli Major Khunda Laiba Manipur Press Club ta Pangthokiba Paugi Mifamda AMMSO ge President Imtiaz Haibok Mayumna Fongdorakibani Mahakna Hai Manipuri Muslim MLA Singhi Marakta Amada Cabinet ki pham Piraktaba Tarbadi BJP ZDU NPP Manipuri Muslim Singna Kundaba Mafam Singda boycott Taubagi Khongjan Chansilakani Amade Englishingani Kuntareta Pangthokaduriba General Assembly election gi Mikhalda Hairiba political parties sing asigi mayokta AMMSO na Manipur Praja Miyamga khusam naduna campaign torakani Manipuri Muslim Singna Manipuri ge MLA humfu leiba asigi manungda seat Taranipan amadi deciding factor oi haiba asisu NDA lengakna khangjinba tangai fade masita natana outer amadi inner Manipuri parliamentary constituency singdasu Muslim singi voter yaudana MP gi vote kaba ngamgadra haibasisu Khangjinba phai haike amade majority oiriba furup singna minority singi hak amade chakthunggi dama khongfam chena lepminabagi tangai fadaba lei Manipuri Muslim ge mohud atopa furup sinba yaroi Manipuri Muslim nasu atopa furup ki mohud siluba yaroi masi khangna chatminase Manipuri Muslim singna santi tangdu leitaba Manipur ama pami ihau pamde ihaugi barton tobiganu haiba wafam sing thangki Matam sangna lenga akhigi Manipur da tangdu leita da phibam malai bidagi suspended enemy center le matung asino mini mamanda Manipur da akhigi mite community gi minister ama khanbi dana amadi naga isilena singri amadi kuki isilena singri akhigi deputy CM amo bibi dana community sing da power sharing do gi khudum chaba ma da mami ma ka taro khangse base ko nungai se tabu tabu Pangan Manipur Muslim community asida lay MLA singse ya NDA ga alliance kamu se siya oi MLA ahum sida koi Muslim community ki MLA singda koi ministerial post ama ko PB tabagi mami mata ri bisi hoji koi award le hori ba ministerial post singda PB ra u hai ba ham sida dari kai dum basing birak ta basing to lagadi koi Manipur praja miyam se hoji ki NDA ki decision se koi praja miyam su yeng ga lai